Thobal District ki Khongjomda nauna hangba Dr. Pratita Charitable Hospital and Research Institute Koba Hospital ama ngasi Regional Institute of Medical Sciences RIMS Imphal gi hanagi Director Professor Dr. Sekharjit sinamna ribbon kaktuna hangdokre RIMS ki laikhidrabi Professor Dr. Pratita Pukhrambam MBBS MD gi mingda Dr. Pratita Charitable Trust na manage tawduna Khongjom Police Station ki opposite da nauna hospital asi hangdokpa ki thauramda Regional Institute of Medical Sciences RIMS Imphal ki retired Director Professor Dr. Sekharjit Sinam Dr. Pratita Charitable Trust ki Chairman Moirangtham Hemanta amasung retired CMO Dr. KSH Manglemna athoiba mithung thauram mapu amasung akhanaba mithung oina saruk yakhi Nungi oiba warol piraduna nauna hangdokleba hospital asigi Managing Director Monica Moirangthemna haikibada laikhidrabi mahaki apokpi Dr. Pratita na pamjaramba manglan adu ngasi mahaki apokpigi mapok numitsu oiba maramna numit asida hospital asi inauguration tawduna miyamgi seba tawba ngamnaba honajabani haiki ngasi 30 bedded hospital ama oina hangdokleba asi Dr. Pratita Charitable Trust na ahanba horakpada Kumjali singani kunithoi Jungi amadagi Diagnostic Center ama hana hangdoktuna ultrasound X-ray laboratory test ECG na chingba facilities in piduna haurakibani haiki si hospital gi sabagi sisu maman hek lagi dabagi mana pamzaram bado koina khudoloina mayam da thokjagi habagi wakal wanda tawjakibani koina kashnam hena hayu khotpadina te du mayam gi support gi hena yamna chawkat hospital ma oiba phangsu hoijage aduga ngasi oina di hokai hospital hojik tori base just 30 bed hospital ne hai tar adu mayam gi thoka thousand lagi adjagi hena chawna to ngam so hoijage ahan ba khongtang oina koina Dr. Pratita Charitable Trust ase that 10th of March 2021 da non-profit making body ama oina Indian Trust Act 1882 da register to zakibane adugi matungda bamana aying tiltumna me amna kanna hospital da sangana so hana gibane ingi date 1 2022 da diagnostic center moina ko ya yamna pikna hodok zakibane hay ta ultrasound x-ray ECG adigi OPD1 basis physiotherapy na jingba kayama digi tamna hodok zakibane Athoiba mitungi warol piraduna Regional Institute of Medical Sciences RIMS Imphal gi retired Director Professor Dr. Sekharjit na haikibada hauzik matamdadi mamangai adugumna anaba asokpasing puraklaga hidak piraga chatkibagi matamdu natre hospital asidi mi khudingmak karam tawna masafana lehansige hospital da laktana ba karam honasige haina khanaba matamni aigi hakchangi asoi angam kari lairi pharibra phatirbra haina chang naina yengthokpasisu hospital amagi mathau oiribani Miyamnasu naraklaba kanda hospital da chatki haina khanbiganu naraktringaida chatpiduna asoi angam yauroktringaida yengthokpinaba honabigadabani haiki dal asi akoi huji matamdadi nahawaigi anaba sokapan poraga natraga naraga la kanda hidak piraga painkiller antibiotics tonic na sing makra piraga sakibadu matam natre hospital sidi mi si masa Pana kamay leisige laktara ba kamay honasige aduga ay isada ay gi mangangang bi ba doctor adi mo panbiramba lifestyle related diseases isagi sahi si chronologically am achara su nahaw na leibang amnaba sigum to busi am sanare ay gi soya kam kay lay ay gi weight helabra ay gi manung diawli ba gi quality quantity aduga to pa component na am si thai pati yeng to pa kai su hospital amagi mathau oirabani duna praja singna hospital sibu ubi bada ai kokchi aga lehau toraga horen leina mana narakanda nung leiraga natraga angam pumda de chakki hana khanbi da baksang phana leina ba angam de huna han bauki adu gumbo moina una ba tobiu si hospital machana te I disagree with the other speakers 30 bedded hospital is a very big hospital it's quite difficult to manage a 30 bedded hospital 30 bedded hospital aman lakpada 10 bedded hospital ki requirement dagi saruk ani makhai ahum me sangwi government thambiri ba requirement me abdu pukana baro 30 bedded ta je dum yamna lai ga thabu na te adu
ट्रस्ट लीड तौबीबा चेयरमैन साहब यामना थवाई यामना तौबा पामजना तौबा अखोइगी नुसिरबा डॉक्टर प्रतिता मोई माना खंजरब वखल इचासन खलिबा वखल तौरगा सोदना अमुक हेना 30 बेडेड की लायरदना चामा हेना सुरपसु ओइसनु